Board of Secondary Education Manipur Bosemalauba Class 10 Parikha gi ngasi Social Science thokpa numita parikha hogudaba pungkhai amarom watlingaida question paper sing leak oibagi wathok ama lakle hiram masigi matangda Democratic Student Alliance of Manipur desamni maikidagi khangalakpagi matungina exam pung mapandagi hogudaba adu pung nipan makharam tarakpa aduwaida social science paper gi question sing leak oirakpagi wafam asi lakhibani maru oina towan ba WhatsApp group sing da question paper sing asi thagan narakhibani haire hiram asigi matangda Board of Secondary Education Manipur na Manipur gi Chief Secretary gi ayaba lauduna inquiry committee ama semduna kanana question asi leak ohilakhibano karamba center dagi question asi leak oilakhibano kana chenabagi habadu thijinnaba athu matamda miyeng changbiyu haina takshilakle चलिबा था सिगी तरागी नुंथिन पोबोपता इम्फाल ईस्ट डिस्ट्रिक्ट की मनुंग चनबा मोइरांग कंपू अवांग लेकाइदा लेबा लाइश्रम मालेमगानबा कौबा चही 35 सुरबा मियोय अमा हालंबा थौदोक्तो चेनाबनी हाइबा मियोय अनि पुलिस ने वांटेड लाउथोखरबा मतुंग ngarang amadi फाबा ngamkhre फारबा मियोय अदुदी इम्फाल ईस्ट डिस्ट्रिक्ट की सगोल मांगी टाइगर गेम तगी टीएस सुनील मैतैगी मचानपा चही 19 लोम सुरबा थांगजम थौंगंबा मैतैने अतोप थोदोक अमदना KYKLMDF की एक्टिव कार्डर अनि पुलिस ता फाब ngamle हाइरे इम्फाल वेस्ट डिस्ट्रिक्ट की यूरेमबम मखा लेकाई अमदी नॉर्थ एओशदगी पगलखिबा मियोय अनि अदुदी कुराइजम हेमंता चही 58 अमदी चियाम विक्रमजित सिंह ने मखोय सिंह असे लेंगा की ऑफिस अमदी मियाम दगी सेल खाइबदा चेनबा मियोय सिंह नि हाइना पुलिस की पाव असना मखा तारी मखोय दगी मैगजीन जावबा 9mm पिस्तौल अमा अमदी 9mm गी नोंमै मरु मंगा फागत पंगम की हाइरे Manipuri Governor Ajay Kumar Valana nongmai yauna ain gi wangwada pairiba kusu khulai sing surrender toroknaba numitre ne gi matam thakraba matungda lepa leitana mafam kayada kusu khulai sing pikhanna rakle Imphal East Imphal West amadi Chuchampur district ki toan mafam dagi ngarang su nongmai yauna kusu khulai kya pikhalaki haina police ki pauna hairi Imphal East district ki manung chanba Andro police station da pikhalaki ba kusu khulai sing adudi Magazine yauba SLR ama district asigi Sagolmang police station da pikhalakhiba kulai sing aduna magazine yauba SLR ama magazine yauba Carvine nongmai mari atopa magazine ama kapa yariba nongmai maru kunma thoini hangang police station da pikhalakhiba kulai sing aduna 9mm pistol ama SLR gi tube launching mari kapa yariba nongmai maru tara nongmai maru hapnaba box ama bulletproof jacket ama stun cell ama smoke grenade ama helmet ama wireless set ani yauna tongan ba kusu khulai sing pikhalaki hairi Imphal West district ki oina Singjamai police station da magazine yauba SMC carbine ama double barrel ama magazine yauriba country made rifle ama .32 pistol ama 36 HE hand grenade ahum carbine magazine ama LMG magazine ama insas magazine ama AKG ka payariba nongmai maru ahum stun grenade mari tear smoke grenade mari tear smoke shell manga amadi patka helmet amani Chuchampur district ki oina Chuchampur police station da magazine yauba 7.62 mm gi SLR ama magazine yauba 303 rifle ahum pikhalaki hairi Security force kambuna Manipur ke tongan ma chinaba mafam singda thiba homba amadi area domination ki thabaksu lepa leitana chathari police ke pauna hai Tawal district ki manung chanba Nongpok Sengmai police station na konba Lairong Thel Pitra Foothills ta thiba homba ki thabak chathabada SLR ama hariba SLR asigalone na magazine mari emasu fangbangam ki AKG ka payariba nongmai maru chamaga manga 7.62 mm gi nongmai maru chamaga nifunithoi 5.56 mm gi ammunition ahum 303 gi ammunition ahum hariba kusu khulai sing asi fagat pangam khibani hairi nakal amaromdana Kangpokpi district ki manung chanba Saparmaina police na konba Imphal West district thangnaba mafam singda thiba hombagi thabak chathabada pompi gun ama phangmangam khibani hairi hariba mafam asi Imphal West amadi Kangpokpi ga thangnaba Gamphiwa gi area singda thiba hombagi thabak chathabada phangkhibani hairi
Security Force na Forest Department amadi District Magistrate yauna popi pambising yanthatpagi thabak lepa leituna chathari. Police ki pauna hai ngarang su Security Force na Forest Department gi miyosing amadi Chuchampur gi District Magistrate yauna District asigi Sangai Court Police Station na konba D Langjol Hill Range ta ekar marirong pak chaw mafam na tharamba popi pambising yantatuna manghankhre haidi mafam adudagi popi pambigi maru yawba chafu kharasu lakhot pangam khre haina police ki power sina makhatari makhatana thijennaba hotnari haidi